ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ, ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ ꯑꯃꯗꯤ ꯕꯦꯜ ꯑꯥꯏꯀꯣꯟ. ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ. ꯃꯌꯥꯝ ꯋꯥꯔꯤ ꯍꯧꯖꯔꯛꯑꯒꯦ, ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯌꯨ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯑꯃꯗ ꯅꯥꯎꯕꯁꯦ ꯃꯥ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯁꯤꯗ ꯂꯝꯕꯤ ꯃꯄꯥꯟꯗ ꯑꯍꯜ ꯑꯃ ꯌꯨ ꯉꯥꯎꯔꯒ ꯅꯥꯄꯤ ꯃꯔꯛꯁꯤꯗ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ. ꯃꯥꯅ ꯂꯥꯝꯅ ꯁꯨꯝ ꯌꯦꯡꯕ ꯀꯥꯟꯗ ꯀꯅꯥꯅꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯨ ꯑꯣꯏꯁꯜꯂꯛꯑꯦ, ꯅꯥꯄꯤ ꯃꯔꯛ ꯑꯁꯤꯗ ꯇꯨꯝꯃꯤꯁꯤꯕꯨ ꯂꯤꯟ ꯀꯥꯡ ꯊꯣꯛꯂꯛꯑꯒ ꯆꯤꯛꯑꯒꯗꯤ ꯃꯥꯁꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯔꯅꯤ. ꯀꯅꯥꯝꯇ ꯆꯠꯄꯗ ꯊꯦꯡꯅꯗ ꯖꯥꯠꯂ, ꯉꯁꯥꯏꯗꯒꯤ ꯂꯩꯕꯁꯨ ꯃꯥꯜꯂꯦ ꯑꯍꯟꯁꯦ. ꯑꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯆꯠ ꯑꯋꯣꯡꯅ ꯎꯔꯒ ꯃꯥꯁꯤ ꯀꯅꯥꯝꯇ ꯆꯤꯡꯈꯠꯄꯤꯗ꯭ꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯃꯥꯏꯁꯤꯕꯨꯅ ꯅꯥꯎꯕꯅ ꯆꯪꯁꯜꯂꯒ ꯆꯤꯡꯈꯠꯂ ꯌꯦꯡꯕ ꯀꯥꯟꯗ ꯃꯄꯥꯒ ꯇꯤꯟꯅꯕ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ. ꯅꯥꯎꯕꯅ ꯀꯀꯥꯅꯦ ꯁꯤꯗꯤ. ꯀꯀꯥ ꯅꯪꯗꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯁꯤꯗ ꯀꯩꯗꯧꯔꯤꯅꯣ? ꯌꯥꯝ ꯈꯔ ꯍꯦꯟꯅꯁꯨ ꯊꯛꯆꯜꯂꯨꯔꯕ ꯃꯥꯜꯂꯦ. ꯀꯀꯥ ꯑꯩ ꯀꯀꯥꯒ ꯂꯝꯕꯤꯁꯨ ꯄꯨꯟꯕꯅꯤꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯔꯝꯃꯒꯦ ꯂꯥꯛꯑꯣꯅ. ꯅꯥꯎꯕꯁꯤꯅ ꯀꯀꯥꯁꯦ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯜꯂꯝꯃꯦ. ꯑꯗꯨꯒ ꯃꯥꯁꯦ ꯃꯌꯨꯝꯗ ꯂꯥꯛꯑꯀꯥꯟꯁꯤꯗ ꯃꯌꯨꯝ ꯌꯧꯔꯦ. ꯃꯇꯨ ꯃꯆꯥ ꯑꯉꯥꯡ ꯀꯩꯀꯩ ꯃꯥ ꯂꯣꯏꯅ ꯊꯤꯔꯀꯥꯟꯗ ꯂꯥꯛꯑꯣꯅ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯒ ꯅꯨꯃꯤꯠꯇꯨꯃ ꯆꯥꯛ ꯆꯥꯊꯣꯛꯑꯦ. ꯅꯣꯡꯉꯥꯜꯂꯒ ꯃꯥ ꯑꯃꯨꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦ. ꯅꯥꯎꯕꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯦ ꯃꯣꯏ 3ꯅꯦ, ꯅꯨꯄꯥ ꯉꯥꯛꯇ. ꯂꯩꯀꯥꯏꯗꯨꯗ ꯈꯨꯠꯀꯟ ꯄꯥꯡꯒꯟꯕꯗ ꯃꯤꯅ ꯀꯤꯅ ꯆꯠꯄ ꯏꯃꯨꯡ ꯑꯃꯁꯨꯅꯤ. ꯅꯥꯎꯕꯒꯤ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯌꯨꯝ ꯈꯨꯂꯩꯁꯦ ꯄꯔꯦꯡ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯁꯨ ꯄꯨꯜꯂꯞ ꯁꯝꯅꯩ. ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯁꯪꯒꯣꯏ ꯃꯆꯥ ꯑꯃ ꯁꯥꯏ. ꯃꯣꯏ ꯃꯌꯥꯝꯒꯤ ꯎꯁꯣꯞ ꯀꯩꯀꯩ ꯇꯧꯔꯒꯁꯨ ꯁꯪꯒꯣꯏꯗꯨꯗ ꯆꯥꯛ ꯊꯣꯡꯉꯒ ꯁꯨꯃꯥꯡ ꯑꯁꯥꯡꯕꯗꯨꯝꯗ ꯆꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏ, ꯁꯨꯃꯥꯡ ꯀꯩꯀꯩꯗꯣ ꯌꯥꯝꯅ ꯆꯥꯎꯕꯅꯤꯅ. ꯑꯗꯣ ꯃꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯃ ꯂꯩꯕꯗꯨꯗ ꯃꯣꯏꯒꯤ ꯏꯪꯈꯣꯜ ꯃꯆꯦꯠ ꯑꯃ ꯀꯣꯏꯔꯒ ꯂꯩꯐꯝ ꯊꯣꯛꯄ ꯃꯥꯏꯒꯤ ꯃꯌꯥꯝꯕꯈꯩꯗꯣ ꯊꯕꯛ ꯇꯧꯕꯅ ꯇꯧꯔꯦ, ꯇꯧꯗꯕꯈꯩꯗꯨꯅ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩ. ꯅꯥꯎꯕꯒꯤ ꯃꯆꯥ ꯅꯨꯄꯤ 2 ꯑꯃꯒ ꯅꯨꯄꯥ ꯑꯃꯒꯅꯦ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯌꯥꯏꯃ ꯂꯦꯝꯕꯤꯁꯦ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝꯅ ꯍꯩ, ꯃꯔꯝꯁꯨ ꯌꯥꯝꯅ ꯃꯣꯛꯏ. ꯂꯩꯀꯥꯏꯒꯤ ꯑꯃꯗꯤ ꯃꯣꯏꯒꯤ ꯀꯀꯥꯁꯤꯡ ꯃꯟꯗꯣꯝꯆꯥꯁꯤꯡ ꯂꯩꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ, ꯂꯨꯅ ꯇꯧꯕ, ꯋꯥꯍꯩ ꯋꯥꯇꯥ ꯅꯨꯡꯁꯤꯕ, ꯕꯦꯕꯥꯔ ꯐꯕ, ꯃꯤꯅ ꯄꯥꯈꯣꯜ ꯑꯃ ꯍꯥꯏꯕꯗ ꯅꯣꯡꯃꯇ ꯇꯜꯂꯦ ꯍꯥꯏꯗꯕ ꯑꯉꯥꯡꯅꯦ, ꯌꯥꯝꯅ ꯐꯕ. ꯅꯥꯎꯕꯅꯁꯨ ꯃꯥꯒꯤ ꯃꯆꯥ 3ꯒꯤ ꯃꯔꯛꯇ ꯂꯦꯝꯕꯤꯅ ꯈꯔ ꯍꯦꯟꯅ ꯂꯨꯝꯅ ꯅꯨꯡꯁꯤꯖꯩ. ꯃꯌꯥꯝꯗꯒꯤ ꯃꯥꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯒꯨꯟ ꯑꯃ ꯌꯥꯎꯋꯦꯕ ꯃꯥꯒꯤ. ꯃꯌꯥꯝꯅ ꯇꯧꯕ ꯉꯝꯗꯕ, ꯃꯔꯝ ꯑꯣꯛꯄ, ꯋꯥ ꯉꯥꯡꯕꯗꯕꯨ ꯑꯣꯏꯔꯣ ꯕꯦꯕꯥꯔ ꯌꯥꯝꯅ ꯐꯕ, ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ. ꯅꯣꯡꯃꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯇꯨꯝꯅꯈ꯭ꯔꯀꯥꯟꯁꯤꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯎ ꯋꯥ ꯀꯩꯀꯩ ꯇꯦꯛꯄꯗ ꯇꯔꯥ ꯇꯤꯡꯕꯈꯩꯁꯦ ꯂꯣꯏꯅ ꯇꯠꯄ ꯀꯥꯟꯁꯤꯗ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯀ꯭ꯂꯕꯀꯤ ꯃꯤꯈꯩꯅ ꯃꯥꯏꯛ ꯄꯥꯏꯔꯒ ꯂꯥꯎꯕ ꯂꯥꯛꯑꯦ. ꯋꯥꯌꯔ ꯀꯩꯀꯩ ꯇꯠꯄꯅꯤꯅ ꯃꯩꯁꯦ ꯍꯞꯇꯥ 1 ꯅꯠꯇ꯭ꯔꯒ 2ꯃꯨꯛꯇꯤ ꯃꯨꯠꯀꯅꯤꯅ ꯍꯥꯏꯕꯗ ꯅꯥꯎꯕꯁꯤꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ, ꯍꯣ ꯃꯨꯠꯄꯩ ꯃꯨꯠꯄ, ꯊꯥ 1 2 ꯑꯣꯏꯅ ꯃꯨꯠꯊꯠꯄꯤꯌꯣ. ꯀꯔꯤꯅꯣ ꯈꯪꯗꯦꯃꯦ, ꯃꯩ ꯑꯃ ꯃꯨꯠꯄꯩꯁꯨ ꯍꯞꯇꯥ 1 ꯆꯪꯉꯦ. ꯃꯤꯒꯤ ꯂꯝꯅ ꯆꯥꯎꯈꯠꯄꯅꯤꯅ ꯉꯁꯤ ꯃꯨꯠꯂꯒ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ, ꯍꯌꯦꯡ ꯂꯥꯛꯀꯅꯤ, ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ. ꯑꯩꯈꯣꯏꯒꯤꯅ ꯁꯤꯗꯩꯁꯤꯗ ꯄꯩꯁꯥ ꯆꯥꯔꯤꯅꯤ ꯈꯪꯗꯦ, ꯑꯃꯇꯩꯅꯤ ꯈꯪꯗꯦ, ꯃꯩꯇ ꯁꯦꯝꯕꯁꯨ ꯃꯇꯝꯁꯦ ꯀꯨꯏꯅ ꯂꯧꯈ꯭ꯔꯕ ꯍꯥꯏꯅ ꯃꯥꯅ ꯃꯆꯤꯟꯗ ꯃꯨꯡ ꯁꯣꯟꯕꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯇꯥꯁꯤꯅ, ꯅꯪ ꯉꯥꯡꯉꯤꯗꯨꯕꯨ ꯃꯤ ꯇꯥꯅꯤꯅꯦ, ꯊꯥꯖꯔꯛꯁꯅꯨ, ꯑꯩꯈꯣꯏ ꯈꯛꯇꯪ ꯃꯨꯠꯀꯗꯕꯁꯨ ꯅꯠꯇꯅ ꯃꯌꯥꯝ ꯄꯨꯂꯞ ꯃꯨꯠꯀꯗꯕꯁꯤꯕꯨꯅ. ꯑꯗꯨꯃꯥꯏꯅ ꯃꯣꯏꯁꯦ ꯇꯧꯔꯒ ꯃꯩꯁꯦ ꯁꯨꯝ ꯃꯨꯠꯂꯒ ꯂꯩꯔꯛꯄꯗ ꯃꯣꯏꯁꯦ ꯍꯩꯅꯕꯝ ꯌꯧꯁꯜꯂꯦ, ꯀꯨꯏꯅ ꯃꯨꯠꯁꯜꯂꯛꯑꯕꯅꯤꯅ. ꯑꯗꯣ ꯃꯇꯝꯁꯦ ꯅꯤꯡꯊꯝꯊꯥꯁꯨ ꯑꯣꯏꯕꯅꯤꯅ ꯃꯣꯏꯒꯤ ꯁꯪꯒꯣꯏꯁꯤꯗ ꯃꯄꯨ ꯃꯕꯣꯛ ꯀꯀꯥ ꯃꯟꯗꯣꯝꯆꯥ ꯂꯣꯏꯅ ꯊꯕꯛ ꯇꯧꯕꯅ ꯇꯧꯔꯦ, ꯆꯥꯛ ꯊꯣꯡꯕꯅ ꯊꯣꯡꯉꯦ. ꯑꯗꯒꯤ ꯁꯪꯒꯣꯏꯁꯤꯗ ꯃꯣꯏ ꯃꯩ ꯇꯤꯛꯑꯒ ꯑꯗꯨꯝ ꯂꯩꯕ ꯀꯥꯟꯁꯤꯗ ꯃꯩꯁꯦ ꯈꯪꯍꯧꯗꯅ ꯁꯠ ꯂꯥꯎꯅ ꯂꯥꯛꯄꯁꯤꯗ ꯅꯥꯎꯕꯁꯤꯅ ꯃꯆꯤꯟ ꯃꯅꯥꯎ 5 ꯁꯨꯕꯅꯦꯕ. ꯃꯥꯒꯤ ꯃꯈꯥꯗ ꯑꯃ ꯂꯩ, ꯀꯀꯥ ꯂꯦꯝꯕꯤꯒꯤ ꯀꯀꯥ ꯏꯇꯣꯟ ꯇꯣꯟꯕꯁꯦ. ꯑꯗ ꯂꯦꯝꯕꯤꯒꯤ ꯀꯀꯥꯁꯤꯅ, ꯂꯦꯝꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯐꯣꯟ ꯃꯩ ꯂꯥꯛꯄꯗꯒꯤ ꯍꯔꯥꯎꯗꯅ ꯂꯣꯏꯅ ꯆꯦꯟꯁꯟꯅꯈ꯭ꯔꯦ ꯏꯃꯨꯡꯗ, ꯂꯣꯏꯅ ꯆꯥꯔꯖ ꯇꯧꯔꯝꯃꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯐꯣꯟꯁꯤꯗꯤ ꯅꯣꯏꯒꯤꯗ ꯑꯝꯇ ꯇꯧꯔꯣꯗꯅꯥꯅ ꯂꯦꯝꯕꯤꯁꯦ ꯆꯥꯔꯖ ꯇꯧꯕ ꯊꯥꯖꯟꯈꯤꯕꯅꯦ. ꯑꯗꯣ ꯃꯩꯁꯦ ꯀꯨꯏꯅ ꯃꯨꯠꯂꯨꯕꯅꯤꯅ ꯂꯥꯛꯄꯇ ꯉꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅ ꯍꯔꯥꯎꯗꯅ ꯑꯃꯁꯨ ꯂꯥꯎꯅꯩꯗꯅ, ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯍꯔꯥꯎꯕꯣꯏ. ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩꯀꯥꯏꯁꯦ ꯑꯃꯗꯒꯤ ꯑꯃ ꯂꯥꯎꯔꯛꯑꯦ, ꯑꯃꯗꯒꯤ ꯑꯃ ꯂꯥꯎꯔꯛꯄꯗꯤ ꯂꯣꯏꯅ ꯅꯤꯜꯂꯒ ꯂꯩꯔꯦꯕ.
ꯂꯥꯎꯔꯛꯄ ꯃꯈꯣꯟꯁꯦ ꯁꯨꯝ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯂꯥꯎꯔꯒ ꯂꯩꯔꯦ ꯑꯗꯒꯤ ꯂꯦꯝꯕꯤꯁꯤꯁꯨ ꯐꯣꯟ ꯆꯥꯔꯖ ꯇꯧꯕꯒꯤꯅꯦꯅ ꯆꯪꯈꯤꯕꯗ ꯃꯣꯏꯒꯤ ꯆꯥꯔꯖ ꯇꯧꯐꯝꯁꯦ ꯃꯤ ꯌꯥꯝꯕꯒꯤ ꯃꯇꯤꯛ ꯑꯃꯗ ꯇꯧꯔꯒ ꯉꯥꯏꯉꯝ ꯁꯤꯡꯉꯝꯗꯦꯅ ꯁ꯭ꯇꯦꯁꯟ ꯀꯣꯔꯠ ꯄꯨꯔꯒ ꯂꯣꯏꯅ ꯇꯧꯅꯩꯌꯦꯕ ꯑꯗꯨ ꯃꯩ ꯂꯥꯛꯇ꯭ꯔꯤꯀꯥꯟꯗ ꯃꯃꯥꯡꯗ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯃꯥꯡꯁꯤꯗ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯂꯇꯥꯁꯤꯅ ꯃꯣꯏꯒꯤ ꯁ꯭ꯇꯦꯁꯟ ꯀꯣꯔꯠ ꯇꯤꯡꯉꯒ ꯊꯝꯕꯁꯦ ꯃꯩꯁꯨ ꯂꯥꯛꯀꯗꯕ ꯋꯥꯠꯂꯤꯕꯅꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯁ꯭ꯇꯦꯁꯟ ꯀꯣꯔꯠꯁꯦ ꯐꯖꯅ ꯇꯥꯁꯜꯂꯒ ꯇꯦꯕꯜ ꯃꯊꯛꯁꯤꯗ ꯊꯝꯕꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯕ꯭ꯂꯦꯗꯅ ꯁꯨꯝ ꯂꯦꯜꯂꯒ ꯁꯥꯟꯅꯕꯁꯤꯗ ꯁ꯭ꯇꯦꯁꯟ ꯀꯣꯔꯠꯁꯤꯗ ꯈꯔ ꯂꯦꯜꯂꯝꯃꯕ ꯖꯥꯠꯅꯦꯕ ꯑꯗꯣ ꯃꯥꯗꯤ ꯃꯩꯗꯣ ꯊꯤꯟꯖꯤꯟꯗꯕꯅꯤꯅ ꯁ꯭ꯇꯦꯁꯟ ꯀꯣꯔꯠꯇꯨꯗ ꯂꯦꯜꯂꯝꯕꯗꯣ ꯀꯩꯁꯨꯝꯇ ꯇꯧꯗ꯭ꯔꯦ ꯃꯉꯣꯟꯗꯗꯤ ꯂꯦꯜꯂꯝꯃꯒ ꯑꯗꯨꯝ ꯑꯉꯥꯡꯅꯤꯅ ꯈꯪꯗꯦ ꯑꯩꯅ ꯁꯤꯗ ꯂꯦꯜꯂꯝꯃꯦ ꯈꯣꯠꯂꯦ ꯍꯥꯏꯕꯁꯨ ꯍꯩꯇꯕꯅꯤꯅ ꯑꯗꯨꯝ ꯃꯥꯗꯤ ꯁꯥꯟꯅꯖꯔꯤꯅꯦꯕ ꯑꯗꯣ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯂꯦꯜꯂꯝꯃꯤꯗꯣ ꯂꯦꯝꯕꯤꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯃꯩ ꯂꯥꯛꯑꯦꯅ ꯖꯦꯛꯇꯣ ꯊꯤꯟꯖꯜꯂꯒ ꯁꯨꯏꯗꯣ ꯊꯥꯔꯒ ꯃꯥꯅ ꯁ꯭ꯇꯦꯁꯟ ꯀꯣꯔꯠꯀꯤ ꯃꯔꯤꯗꯣ ꯆꯤꯡꯊꯣꯔꯛꯄꯅꯦꯕ ꯀꯣꯟꯁꯜꯂꯤꯕ ꯃꯔꯤꯗꯣ ꯃꯥꯅ ꯆꯤꯡꯊꯣꯔꯛꯑꯒ ꯃꯈꯥꯗ ꯄꯨꯊꯔꯒ ꯐꯣꯟ ꯆꯥꯔꯖꯇꯣ ꯇꯧꯒꯦꯅ ꯃꯥꯅ ꯃꯈꯥꯗ ꯆꯤꯡꯊꯔꯛꯄꯁꯤꯗ ꯉꯁꯥꯏꯒꯤ ꯃꯅꯥꯎꯄꯥꯅ ꯕ꯭ꯂꯦꯗꯅ ꯂꯦꯜꯂꯝꯕ ꯖꯒꯥ ꯍꯣꯔꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯣꯚꯔ ꯇꯧꯔꯤꯕ ꯆꯥꯅ ꯀꯣꯚꯔ ꯇꯧꯔꯤꯕ ꯇꯔꯥꯗꯣ ꯁꯦꯒꯥꯏꯕ ꯃꯐꯝꯁꯤꯗ ꯍꯦꯛ ꯄꯥꯏꯁꯜꯂꯨꯕꯗ ꯃꯥꯁꯦ ꯃꯩ ꯆꯤꯡꯕꯗꯨꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯄꯅꯦꯕ ꯑꯗꯨꯝ ꯂꯩꯀꯥꯏꯗꯨꯗ ꯃꯩ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕꯅꯤꯅ ꯃꯌꯥꯝꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯅꯔꯛꯄꯅꯤꯅ ꯃꯣꯏꯅ ꯈꯜꯂꯤꯁꯤꯁꯨ ꯂꯦꯝꯕꯤꯁꯤꯁꯨ ꯃꯌꯥꯝꯅ ꯃꯩ ꯂꯥꯛꯄꯒꯤ ꯂꯥꯎꯔꯤꯅꯦ ꯍꯥꯏ ꯂꯥꯎꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯃꯥꯁꯨ लाउरिबोई निंगदना संगोइदा मई तेगा लेबा मई मोइखैसे कैसो थवा सारुद्रेब लेम्बीने लाउग्रा मतुंगदा तुमिना दुम लेगिबदगिदि नाउबना मागी नुपि लतादा लता ngasidi bora dum chaninge bora haunaba bison leibara latana leitene lembi do kai leigege mamsala amina ai thancha pasu tale lembi ge chanminage karaida legem ta kawona latana haibasida naubana e madi moi kakagi phone charge tawnina akoi kada sanggibane phone do charge thinna dum game thanaraga leiramani nangamta sangaga kawu chalo duga chamina o thengjala adi nungai roina adumaina haraga lata asina machanupi je kawgena thongjin je he kansalakpoga aina kanna khanglaw lawramaga adum lekthagraba adu ngasai lembina lauri kanda di ke som khalam dabdo latana lawrappa kanda di sangoida mai tega leiba makhaido loina chenchalae kaidora jano na lata aduna lauraga wandhagi badu ubada moina kaidora yano na chenchala yengba kan lembi do ngasai gi mana phone charge tobagini na ngasai gi manau pana lelamba mapa jaga daida pairu badu do madi mai singaga makhut nam adu mapungka karaga leiramo ada mana hek laurappaga changamba taraga di mado kan basungam hogadabane badu pungdo phana sangna kanarabani na makuta tara dum pairaga leiramabani na mai dum chingaga makuto kathiega leiramleba makuto namaduma mama do bada wanthagi badagi lekai mayam khupchalaga moi kappa yaw lawba yaw tobadagi lekai mayam khupchalaga kaidora jano na changa yengbadadi e sidi mawong amani doctor da pukhalasena doctor da pukhatpada do masado yadrabane doctor da pukhalido adu oidaragasu mapungning chamnaba mihun kei phangbra first aid kei piba yaba khopra na moi sum khalaga pukhatpada doctor na noi gi se sina pukhale e yararoina haibadagi puthare numidang su oirabanina adum mathau mangam do tawthoasi hinglen basi nungai tena doctor adum tawthue magi mathau mangam do aduga moi sak tim te sana tre mathawai nungai tre haibudi magi kakasina hena nungai te ba aina icha se phone charge tawona thajalam taba taragadi asi thoiba thaudok se tho oiko na ma se mapungning da khallaga hena su nungai te haibadi moina yamna nungsi jaba luna tawba anga ma khallaga leitabani na hena su nungai taba haitare adum mama sidi ngamu wakhan tai ngamu anthabi adumaina adum sora yautribok se tawi sora loraba matung sida lembi gi thawai se khara adum mathi phonge tamna ba hori moi imung si magi masa je hek thoklaga tamna baje magi masaji na thoklaga tamnaribra thawaina tamnaribra but oina olaga tamnaribra na maji ahamba da yam yengningame masa na tamnari se masagi masaksibu uraga di tamnara so kaiso khandera maji ki badi laithoga tamnari se masa se thoklaga tamnari na ma se yam yengjarame mapanda ka se ahinga thengboda ka mathanda ka mapanda phamaga leiraga macha se thoklaga kauraga wari ka sana radi kaina magi mapuni sida khanjaraga tawramba sida
ꯑꯗꯨ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯔꯕ ꯃꯇꯨꯡꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯀꯥꯟꯗꯕꯨꯗꯤ ꯅꯨꯡꯁꯤꯅꯕꯒꯤ ꯋꯥꯅꯤ, ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯥꯁꯨ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ꯫ ꯑꯗꯣ ꯑꯍꯤꯡꯗ ꯀꯥꯁꯦ ꯑꯩꯈꯣꯏꯒꯤ ꯖꯦꯅꯈꯥ ꯂꯨꯈꯥ ꯀꯥꯁꯦ ꯑꯩꯈꯣꯏ ꯆꯦꯟꯕꯒꯤ ꯃꯈꯣꯟ ꯇꯥꯕ, ꯑꯃꯨꯛ ꯂꯦꯞꯄ, ꯑꯃꯨꯛ ꯆꯦꯟꯕ, ꯑꯃꯨꯛ ꯂꯦꯞꯄ, ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ ꯍꯧꯔꯛꯑꯦꯅꯦ꯫ ꯑꯗꯒꯤ ꯇꯤꯟ ꯃꯊꯛꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯇꯥꯏꯞꯇ ꯈꯣꯡꯅ ꯅꯦꯠꯄꯒꯤ ꯄ꯭ꯔꯦꯛ 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 ꯂꯥꯎꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯂꯥꯎꯕ ꯍꯧꯔꯛꯑꯦꯕ꯫ ꯑꯗꯣ ꯂꯇꯥꯁꯤꯗꯤ ꯃꯥꯗꯤ ꯇꯝꯅꯕꯁꯦ ꯁꯨꯝ ꯇꯥꯕꯅꯤꯅ ꯃꯥꯅ ꯃꯄꯨꯔꯣꯏꯕꯁꯤꯗ ꯍꯥꯏꯕꯁꯤꯗ ꯃꯄꯨꯔꯣꯏꯕꯅ ꯌꯥꯝꯅ ꯈꯟꯖꯜꯂꯨꯅꯨꯗ, ꯅꯪꯅ ꯑꯗꯨꯝ ꯈꯟꯖꯜꯂꯒ ꯂꯩꯕꯒꯤ ꯑꯗꯨꯝ ꯇꯥꯕ ꯑꯣꯏꯕꯁꯨ ꯌꯥꯏ, ꯑꯩꯈꯣꯏꯗꯤ ꯀꯩꯁꯨꯝꯇ ꯇꯥꯗꯦꯅ ꯍꯥꯏꯕꯁꯤꯗ ꯂꯇꯥꯅ ꯅꯠꯇꯦ ꯇꯥꯃꯣ, ꯍꯟꯗꯛꯇꯤ ꯈꯔ ꯇꯝꯅꯔꯛꯑꯦ, ꯍꯥꯟꯅꯗꯤ ꯑꯩꯅ ꯈꯔ ꯇꯝꯅꯕꯗꯣ ꯅꯣꯏꯗ ꯍꯥꯏꯗꯕꯅꯦ, ꯍꯟꯗꯛꯇꯤ ꯈꯔ ꯍꯦꯟꯖꯟꯅ ꯇꯝꯅꯔꯛꯑꯦ, ꯑꯗꯨꯅ ꯑꯩ ꯀꯤꯁꯨ ꯀꯤꯔꯦ, ꯂꯥꯏ ꯇꯤꯟ ꯑꯝꯇꯪ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯌꯦꯡꯁꯤꯔꯥ, ꯁꯣꯔꯥꯠ ꯃꯅꯨꯡꯗ ꯇꯝꯅꯕꯗꯤ ꯇꯝꯅꯕꯅꯤ, ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯇꯝꯅꯕꯁꯤ ꯊꯋꯥꯏꯗꯣ ꯑꯗꯨꯝ ꯌꯦꯠꯂꯒ ꯂꯩꯔꯕ ꯖꯥꯠꯂꯥ, ꯆꯠꯇ꯭ꯔꯕ꯭ꯔꯥ, ꯂꯥꯏ ꯑꯝꯇꯪ ꯈꯣꯏꯔꯝ ꯊꯣꯛꯑꯒ ꯌꯦꯡꯁꯦꯅ ꯍꯥꯏꯕꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯁꯦꯅ ꯍꯥꯏꯔꯨꯕꯁꯤꯗꯒꯤ ꯍꯦꯜꯂꯦꯕ ꯇꯝꯅꯔꯛꯄꯁꯦ꯫ ꯍꯥꯟꯅ ꯅꯨꯃꯤꯗꯥꯡꯗ ꯈꯇꯪ ꯇꯝꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯨ ꯌꯥꯎꯅ ꯇꯝꯅꯔꯛꯄꯅꯦꯕ꯫ ꯅꯨꯡꯊꯤꯟꯁꯤꯗ ꯂꯇꯥꯁꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟ ꯉꯥꯛꯇꯪ ꯇꯨꯝꯒꯦ ꯀꯥꯏꯅ ꯐꯃꯨꯡꯗ ꯇꯨꯝꯊꯔꯤꯀꯥꯟꯁꯤꯗ ꯀꯪꯊꯣꯜ ꯃꯈꯥꯁꯤꯗ ꯀꯅꯥꯒꯤ ꯃꯤ ꯑꯃ ꯂꯩꯕꯩ ꯇꯥꯏꯞꯇ ꯁꯣꯔ ꯍꯣꯟꯕ, ꯑꯩꯈꯣꯏꯒꯤ ꯍꯨꯏꯒ ꯀꯨꯜꯂꯒ ꯁꯣꯔ ꯆꯥꯎ ꯆꯥꯎ ꯍꯣꯟꯕ ꯑꯗꯨꯃꯥꯏꯅꯒ ꯇꯧꯕ꯫ ꯑꯗꯒꯤ ꯂꯇꯥꯁꯦ ꯇꯨꯝꯕꯗꯤ ꯌꯥꯗ꯭ꯔꯒ ꯃꯥꯁꯦ ꯃꯃꯤꯠꯁꯦ ꯄꯥꯡꯉꯒ ꯀꯪꯊꯣꯜ ꯃꯈꯥꯁꯤꯗ ꯀꯨꯝꯕꯐꯥꯎ ꯀꯤꯖꯔꯦꯕ ꯃꯥꯁꯦ꯫ ꯍꯦꯛ ꯀꯨꯝꯃꯨꯔꯒ ꯈꯣꯡ ꯄꯥꯏꯔꯒ ꯆꯤꯡꯁꯤꯟꯈꯤꯗ꯭ꯔꯥ ꯀꯥꯏꯅ ꯑꯩꯈꯣꯏ ꯀꯤꯔꯗꯤ ꯖꯥꯠ ꯖꯥꯠ ꯌꯥꯝ ꯈꯜꯂꯤꯗꯅ, ꯑꯗꯨꯒꯤ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯀꯤꯔꯒ ꯂꯩꯔꯤꯀꯥꯟꯁꯤꯗ ꯀꯪꯊꯣꯜ ꯃꯈꯥꯁꯤꯗꯒꯤ ꯇꯛ ꯇꯛ ꯍꯥꯏꯅ ꯈꯨꯇꯨꯝꯅ ꯊꯤꯟꯕꯒꯤ ꯇꯥꯏꯞꯇ ꯊꯤꯟꯀꯠꯂꯛꯄꯅꯦꯕ꯫ ꯑꯗꯩꯗꯤ ꯃꯥꯁꯦ ꯀꯤꯕꯁꯦ ꯑꯃꯨꯛꯀ ꯍꯦꯟꯖꯜꯂꯛꯑꯦꯀꯣ, ꯑꯌꯨꯛ ꯅꯨꯡꯊꯤꯟꯗꯅꯦꯀꯣ ꯇꯧꯔꯤꯁꯦ꯫ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯁꯤꯅ ꯀꯨꯝꯕꯁꯦ ꯀꯤꯗꯅ ꯃꯅꯦꯝꯕꯣꯛꯁꯦ ꯀꯧꯔꯦꯕ, ꯏꯃꯥ ꯑꯝꯇ ꯆꯪꯉꯣ ꯀꯥꯗꯅ, ꯃꯥꯁꯦ ꯀꯤꯗꯅ꯫ ꯑꯗ ꯃꯃꯥꯅ ꯀꯩꯗꯧꯔꯒꯦꯅ ꯆꯪꯉꯛꯄꯗ ꯑꯩꯒ ꯊꯣꯛꯃꯤꯟꯅꯁꯦ ꯃꯄꯥꯟꯗ ꯑꯝꯇ, ꯑꯩ ꯀꯤꯖꯩꯌꯦꯅ ꯍꯥꯏꯕ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯒ ꯃꯃꯥꯈꯣꯏꯗ ꯃꯥꯅ ꯄꯥꯎꯁꯦ ꯇꯝꯕꯗꯒꯤꯗꯤ ꯑꯗꯨꯗꯤ ꯂꯥꯏ ꯇꯤꯟ ꯌꯦꯡꯊꯣꯛꯑꯒ ꯑꯝꯇꯪ ꯈꯣꯏꯔꯝ ꯊꯣꯛꯁꯦꯅ ꯃꯥꯁꯦ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯤꯁꯨ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯃꯐꯝꯗ ꯅꯣꯡ ꯅꯤꯅꯤ ꯍꯦꯛ ꯂꯩ, ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯄ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯤna ꯌꯨꯝꯗ ꯂꯩꯇꯕ ꯇꯥꯟꯖꯥ ꯑꯣꯏꯕ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯀꯅꯤ ꯈꯟꯕꯗ ꯃꯥꯁꯦ ꯀꯤꯌꯦꯕ ꯌꯥꯝꯅ, ꯃꯆꯥꯈꯩꯗꯨꯁꯨ ꯑꯃꯨꯛ ꯇꯥꯔꯒ ꯀꯤꯒꯤꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯑꯃꯨꯛ ꯃꯥꯁꯦ ꯄꯥꯈꯠꯄ, ꯅꯨꯡꯉꯥꯏꯇꯕ, ꯍꯥꯏꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯃꯣꯏꯅ ꯀꯤꯈ꯭ꯔꯒꯗꯤ ꯀꯥꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏꯗ꯭ꯔꯤꯅꯦꯕ꯫ ꯑꯗꯨ ꯀꯥꯗꯨꯃꯛꯇꯁꯨ ꯁꯤꯕꯅꯤꯅ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯀꯥꯗ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯜꯂꯦꯕ ꯃꯥ꯫ ꯅꯨꯃꯤꯗꯥꯡꯁꯦ ꯇꯨꯝꯕꯗ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯐꯣꯟ ꯇꯧꯔꯛꯑꯦ, ꯅꯥꯎꯕꯁꯦ ꯑꯩ ꯍꯣꯔꯦꯟ ꯂꯥꯛꯀꯅꯤ, ꯆꯥꯛꯄꯨꯗꯤ ꯆꯥꯔꯒ ꯂꯥꯛꯀꯅꯤ, ꯈꯔ ꯊꯦꯡꯂꯛꯀꯅꯤꯅ ꯍꯥꯏꯕꯗ ꯃꯥꯁꯦ ꯋꯥꯈꯜꯁꯦ ꯈꯔꯗꯤ ꯍꯔꯥꯎꯖꯩꯌꯦ, ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯂꯥꯛꯑꯀꯥꯟꯗꯗꯤ ꯀꯤꯕꯁꯦ ꯈꯤꯇꯪꯗꯤ ꯐꯒꯅꯤ, ꯑꯗꯨꯒ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤꯗꯨꯁꯨ ꯇꯥꯟꯅꯒꯦꯅ ꯃꯥꯅ ꯋꯥꯈꯜꯁꯦ ꯇꯧꯔꯒ ꯇꯨꯝꯕꯗꯤ ꯌꯥꯗ꯭ꯔꯦ, ꯐꯅ ꯀꯨꯏꯅ ꯃꯃꯤꯠ ꯄꯥꯡ ꯂꯩꯔꯒ ꯃꯥꯁꯤꯅ ꯇꯨꯝꯊꯒꯦꯅ ꯍꯦꯛ ꯇꯧꯕ ꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡ ꯂꯣꯜꯂꯒ ꯇꯨꯝꯕꯁꯦ, ꯊꯣꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯂꯥꯎꯅ ꯍꯥꯡꯉꯒ ꯆꯪꯉꯛꯑꯒ ꯄꯣꯠ ꯑꯃ ꯊꯤꯕꯒꯤ ꯇꯥꯏꯞꯇ ꯇꯦꯕꯜ ꯀꯩꯀꯩꯁꯦ ꯀꯣꯏ ꯀꯣꯏ ꯑꯣꯠꯄꯅꯦꯕ꯫ ꯃꯈꯣꯟꯗꯤ ꯑꯗꯨꯝ ꯇꯥꯔꯤꯅꯤꯀꯣ, ꯃꯤ ꯃꯁꯛꯇꯤ ꯎꯗꯕꯤꯗ꯫ ꯑꯗ ꯃꯥꯁꯦ ꯐꯩꯖꯨꯞ ꯁꯨꯞꯆꯜꯂꯒ ꯇꯨꯝꯕꯅꯤꯅ ꯐꯩꯖꯨꯞꯇꯣ ꯈꯤꯇꯪ ꯆꯤꯡꯊꯔꯒ ꯃꯉꯛꯁꯦ ꯊꯥꯡꯀꯠꯂꯒ ꯌꯦꯡꯕꯁꯤꯗ ꯀꯅꯥꯝꯇꯗꯤ ꯂꯩꯇꯕ, ꯀꯣꯏ ꯀꯣꯏ ꯑꯣꯠꯄ ꯂꯦꯡꯕ ꯈꯣꯠꯄꯒꯤ ꯃꯈꯣꯟꯁꯤꯗꯤ ꯑꯗꯨꯝ ꯇꯥꯕ꯫ ꯑꯗ ꯃꯥ ꯎꯆꯤꯒꯨꯝꯕ ꯆꯪꯉꯤꯔꯥ ꯀꯩꯅꯣ ꯍꯥꯏꯅꯁꯨ ꯃꯥꯁꯦ ꯑꯍꯥꯟꯕꯗꯗꯤ ꯈꯜꯂꯝꯃꯦ ꯑꯗꯨꯃꯥꯏꯅ꯫ ꯑꯗ ꯑꯃꯨꯛ ꯄꯣꯠꯇꯣ ꯂꯩꯔꯒ ꯐꯪꯉꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤꯕꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯔꯒ ꯊꯣꯡꯁꯤ ꯍꯥꯡꯗꯣꯛꯑꯒ ꯊꯣꯛꯈ꯭ꯔꯦꯕ꯫ ꯃꯥꯅ ꯀꯩꯅꯣꯅꯦ ꯁꯤꯗꯤ, ꯊꯣꯡ ꯍꯥꯡꯗꯣꯛꯏꯁꯤꯗꯤ ꯎꯆꯤ ꯑꯣꯏꯔꯔꯣꯏ, ꯑꯩꯅ ꯊꯣꯡ ꯂꯣꯜꯂꯒ ꯇꯨꯝꯃꯤꯕ ꯊꯣꯡꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯊꯣꯡ ꯍꯥꯡꯉꯣ ꯈꯣꯠꯂꯣꯁꯨ ꯍꯥꯏꯔꯛꯀꯅꯤ, ꯀꯩꯝ ꯍꯥꯏꯗꯕꯤꯗ ꯂꯣꯜꯂꯤꯕ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑ ꯆꯪꯉꯛꯄ ꯍꯥꯏꯁꯦ ꯁꯤꯗꯤ ꯎꯆꯤꯗꯤ ꯑꯣꯏꯔꯔꯣꯏꯅ ꯃꯥꯅ ꯇꯝꯅꯕꯁꯦ ꯍꯧꯔꯦꯅ ꯃꯥꯁꯦ ꯍꯨꯃꯥꯡ ꯑꯅꯞꯄꯤꯁꯦ ꯀꯥꯔꯦ, ꯇꯨꯝꯗꯕꯤꯗ ꯃꯥꯁꯦ ꯐꯝꯃꯒ ꯂꯩ꯫ ꯑꯗꯒꯤ ꯂꯥꯞꯅ ꯀꯨꯝꯊꯣꯡꯗꯒꯤ ꯍꯧꯔꯛꯄꯅꯦꯕ ꯃꯃꯥꯅ꯫ ꯑꯗ ꯃꯥꯅ ꯀꯅꯥꯅꯣ ꯑꯍꯤꯡ ꯑꯊꯦꯡꯕꯁꯤꯗ ꯃꯤ ꯀꯧꯅꯔꯤꯁꯤꯕꯣꯅ ꯃꯥꯅ ꯃꯅꯥꯀꯣꯡꯁꯦ ꯊꯥꯡꯒꯠꯂꯒ ꯇꯥꯕꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯦ ꯃꯥꯟꯁꯜꯂꯛꯑꯦꯕ ꯃꯥꯁꯦ꯫ ꯑꯗ ꯃꯥꯅ ꯁꯨꯃꯥꯏꯅ ꯀꯧꯕꯁꯦ ꯐꯠꯇꯤ ꯐꯠꯇꯕꯅꯤ, ꯈꯨꯝꯃꯨꯔꯒꯁꯨꯅ ꯃꯥꯁꯨ ꯃꯅꯥꯀꯣꯡꯁꯦ ꯃꯦꯟꯁꯜꯂꯒ ꯀꯧꯕꯁꯦ ꯇꯥꯗꯅꯕꯅ ꯃꯅꯥꯀꯣꯡꯁꯦ ꯀꯟꯅ ꯃꯦꯟꯁꯜꯂꯒ ꯂꯩꯔꯤꯀꯥꯟꯁꯤꯗ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯂꯇꯥꯅ ꯀꯧꯔꯛꯄꯗ ꯃꯥꯁꯦ ꯃꯊꯟꯇ ꯑꯩꯅ ꯐꯪꯉꯦꯕ, ꯍꯥꯏꯗꯤ ꯉꯁꯥꯏꯗꯒꯤ ꯀꯨꯡꯊꯣꯡꯗꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯕꯒꯤ ꯀꯤꯔꯒ ꯂꯩꯔꯤꯀꯥꯟꯗꯨꯗ ꯃꯋꯥꯗꯨꯅ ꯈꯪꯒꯧ ꯀꯧꯔꯛꯄꯗꯨꯗ ꯃꯥꯁꯦ ꯈꯪꯗꯅ ꯍꯥꯎ ꯍꯥꯏꯅ ꯈꯨꯝꯗꯣꯛꯈ꯭ꯔꯦꯕ, ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ꯫ ꯑꯗ
ꯑꯩ ꯂꯥꯛꯑꯦ ꯊꯣꯡ ꯍꯥꯡꯇꯣꯛꯑꯣꯅ ꯊꯣꯡ ꯍꯥꯡꯇꯣꯛꯑꯒ ꯃꯥꯁꯤꯅ ꯃꯋꯥꯁꯦ ꯐꯝꯕꯐꯥꯎ ꯐꯝꯗ꯭ꯔꯤ ꯐꯃꯨꯡꯁꯤꯗ ꯀꯞꯊꯠꯂꯛꯑꯣꯅ ꯃꯥꯅ ꯀꯥꯡꯈꯟ ꯀꯩꯀꯩꯁꯦ ꯐꯖꯅ ꯌꯦꯞꯁꯜꯂꯦ ꯑꯗꯨꯗꯨꯒ ꯋꯥꯔꯤꯁꯤ ꯂꯤꯕ ꯃꯇꯝꯁꯤꯗ ꯃꯋꯥꯅ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯃꯥꯏꯕ ꯁꯨꯃꯥꯏꯅ ꯇꯥꯟꯅꯔꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯊꯣꯛꯁꯤ ꯅꯥꯎꯕꯅ ꯐꯔꯦ ꯐꯔꯦ ꯇꯨꯝꯃꯣ ꯑꯩ ꯂꯥꯛꯑꯕꯅꯤꯅ ꯀꯩꯁꯨꯝ ꯇꯧꯔꯔꯣꯏ ꯅꯪꯁꯨ ꯀꯤꯕ ꯈꯔ ꯐꯔꯅꯤꯅ ꯅꯥꯎꯕꯁꯤꯗꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯅꯤꯅ ꯍꯜꯂꯛꯄꯒ ꯃꯥꯗꯤ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯒ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯦꯕ ꯂꯇꯥꯁꯤꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯩꯗꯧꯔꯛꯀꯗꯣꯏꯅꯣ ꯑꯃꯨꯛ ꯍꯥꯏꯅ ꯑꯗ ꯃꯥꯁꯦ ꯃꯃꯥꯡ ꯑꯣꯜꯂꯒ ꯇꯨꯝꯕꯁꯤ ꯀꯤꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯐꯂꯥꯡꯂꯣꯝꯗ ꯑꯉꯥꯡꯈꯩꯒ ꯑꯣꯜꯂꯒ ꯇꯨꯝꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯟꯁꯦ ꯀꯅꯥꯅꯣꯝ ꯅꯧꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯄꯅꯦꯕ ꯑꯗꯨ ꯑꯣꯟꯊꯣꯛꯑ ꯌꯦꯡꯉꯀꯥꯟꯗꯅ ꯀꯩꯝꯇ ꯇꯧꯔꯝꯗ ꯂꯦꯡꯗꯕꯤꯗ ꯂꯩꯔꯝ ꯑꯗ ꯃꯥꯁꯦ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯀꯤꯍꯟ ꯈꯪꯍꯟꯕ ꯑꯃ ꯌꯥꯎꯔꯛꯑꯗꯤ ꯁꯨꯝ ꯀꯤꯗꯅ ꯑꯗ ꯃꯥꯁꯤꯅ ꯁꯥꯎꯕꯩ ꯀꯔꯤꯕꯣꯠ ꯅꯪꯗꯤ ꯑꯩꯈꯣꯏ ꯏꯔꯛꯇ ꯂꯩꯇ꯭ꯔꯕꯅꯤ ꯁꯤꯈ꯭ꯔꯕ ꯊꯋꯥꯏ ꯅꯪꯅ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯗꯅ ꯑꯣꯠꯂꯤꯅꯣꯅ ꯃꯥꯅ ꯀꯤꯕꯩ ꯈꯪꯕꯩ ꯃꯈꯣꯟꯁꯦ ꯅꯦꯛꯑ ꯂꯥꯎꯋꯦ ꯃꯥꯁꯦ ꯑꯗ ꯃꯥꯏ ꯅꯨꯄꯥꯅ ꯀꯅꯥꯗꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ ꯃꯤ ꯇꯥꯔꯒ ꯅꯨꯃꯤꯗꯥꯡꯁꯤꯗ ꯇꯨꯝꯃꯣ ꯌꯥꯔꯦꯅ ꯃꯋꯥꯁꯤꯅ ꯊꯦꯝꯕꯤꯔꯛꯄꯗꯒꯤꯗꯤ ꯇꯨꯝꯃꯦ ꯃꯥꯁꯦ ꯅꯣꯡꯉꯥꯟꯕꯒ ꯃꯥꯏꯕ ꯇꯥꯟꯅꯔꯒ ꯂꯥꯏ ꯈꯨꯔꯨꯝꯒꯦꯅ ꯇꯧꯕꯁꯤꯗ ꯃꯥꯏꯕꯁꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯕ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯄꯣꯊꯣꯛꯇꯗꯤ ꯌꯥꯔꯣꯏ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯗꯨꯅ ꯅꯣꯏꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯇꯧꯔꯤꯁꯦ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯏꯃꯨꯡꯗ ꯂꯩꯕꯒꯤꯅꯦꯅ ꯍꯥꯏꯕꯗꯒꯤ ꯑꯣꯖꯥ ꯃꯥꯏꯕꯁꯦ ꯇꯥꯟꯅꯔꯒ ꯀꯃꯥꯏꯅ ꯄꯣꯊꯣꯛꯁꯤꯒꯦꯅ ꯍꯥꯏꯕꯗꯒꯤ ꯃꯥꯒꯤ ꯁꯪ ꯑꯃ ꯁꯥꯕꯤꯔꯁꯦ ꯁ꯭ꯋꯥꯏꯗ ꯅꯣꯏꯅ ꯁꯥꯁꯦ ꯍꯥꯏꯕ ꯃꯐꯝ ꯑꯃ ꯍꯦꯛꯇꯗ ꯌꯥꯏ ꯑꯗꯨꯒ ማ기 ꯊꯋꯥꯏ ꯃꯃꯤꯗꯣ ꯑꯩꯅ ꯀꯧꯁꯜꯂꯒ ꯁꯤꯗ ꯊꯝꯕꯤꯔꯒꯦ ꯅꯣꯡꯃꯒꯤ ꯗꯨꯛ ꯀꯦꯟꯗꯜ ꯑꯃ ꯊꯥꯕꯤꯕꯗꯤ ꯀꯥꯎꯒꯅꯨ ꯃꯥꯁꯤ ꯁꯤꯒꯗꯕ ꯃꯇꯝꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤ ꯑꯗꯣ ꯃꯇꯝꯁꯦ ꯌꯧꯗ꯭ꯔꯤꯀꯥꯟꯗ ꯁꯤꯕꯅꯤꯅ ꯅꯣꯏꯗ ꯈꯔꯗꯤ ꯇꯝꯅꯈꯤꯅꯤ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯗꯨꯛ ꯊꯥꯡꯃꯩ ꯍꯦꯛ ꯊꯥꯍꯧꯗꯕꯗ ꯃꯥꯁꯦ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯝꯅꯔꯛꯀꯅꯤ ꯅꯣꯏ ꯗꯨꯛ ꯊꯥꯡꯃꯩ ꯊꯥꯕꯗꯤ ꯀꯥꯎꯒꯅꯣꯅ ꯁꯤꯟꯅꯔꯝꯃꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯨꯔꯇꯤ ꯁꯥꯔꯒ ꯄꯨꯊꯣꯛꯑꯒ ꯊꯝꯕꯁꯤꯗ ꯀꯣꯛꯊꯣꯛꯅꯉꯥꯏꯒꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤꯀꯥꯟ ꯇꯥꯏꯃꯤꯡꯁꯤꯗ ꯍꯦꯛꯇ ꯏꯃꯨꯡꯁꯤꯗ ꯇꯝꯅꯕꯁꯦ ꯏꯃꯨꯡꯗꯒꯤ ꯐꯂꯥꯡꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯥꯎꯔꯛꯄꯩ ꯇꯥꯏꯞꯇ ꯗꯪꯒ ꯇꯧꯋꯦ ꯇꯦꯕꯜ ꯅꯣꯡꯕꯟ ꯆꯈꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯐꯤ ꯃꯆꯦꯠ ꯁꯦꯒꯥꯏꯕꯤ ꯆꯦ ꯆꯈꯥꯏꯕꯤꯒꯤ ꯃꯈꯣꯟꯁꯦ ꯏꯃꯨꯡꯁꯤꯗ ꯌꯥꯝ ꯇꯥꯏ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯀꯧꯊꯣꯛꯑꯝꯗꯦꯀꯥꯟ ꯃꯇꯝꯁꯤꯗ ꯄꯨꯊꯣꯛꯀꯗꯣꯔꯦ ꯍꯥꯏꯕꯁꯤꯒꯤ ꯍꯦꯟꯅ ꯇꯝꯅꯔꯛꯏꯕ ꯊꯣꯛꯑꯣꯏꯗꯕꯒꯤ ꯑꯗꯨ ꯅꯝꯗꯅꯗꯤ ꯀꯧꯊꯣꯛꯑꯒ ꯃꯥꯏꯕꯗꯨꯅ ꯃꯥꯒꯤ ꯁꯪ ꯁꯥꯕꯗꯨꯗ ꯇꯧꯔꯒ ꯀꯩꯀꯩ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯊꯣꯡꯗꯨꯗ ꯉꯥꯒ ꯊꯝꯂꯦ ꯊꯣꯡꯗꯨꯗꯤ ꯍꯥꯡꯇꯣꯛꯄ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯦꯛ ꯍꯥꯡꯇꯣꯛꯎꯕꯗ ꯃꯥꯏ ꯊꯋꯥꯏꯗꯣ ꯑꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯃꯥꯁꯦ ꯁꯤꯒꯗꯕ ꯃꯇꯝ ꯋꯥꯠꯂꯤꯕꯅꯤꯅ ꯃꯥꯒꯤ ꯍꯤꯡꯒꯗꯕ ꯃꯇꯝꯁꯦ ꯑꯁꯤꯐꯥꯎꯕꯗꯤ ꯑꯗꯨꯝ ꯑꯁꯤꯒꯤ ꯃꯥꯒꯤ ꯁꯥꯔꯤꯕ ꯁꯪꯁꯤꯗ ꯂꯩꯔꯒ ꯃꯥꯅ ꯍꯌꯦꯡ ꯁꯤꯒꯗꯕ ꯃꯇꯝ ꯌꯧꯔꯒ ꯃꯥ ꯁꯔꯒꯗ ꯁꯣꯏꯗꯅ ꯀꯥꯒꯅꯤꯅ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯍꯥꯏꯗꯅ ꯗꯨꯛ ꯊꯥꯎꯃꯩꯒꯤ ꯁꯨꯝ ꯊꯥꯏꯌꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯏꯕ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤꯗꯤ ꯃꯥꯒꯤ ꯁꯪꯗꯨꯗ ꯗꯨꯛꯈꯦ ꯊꯥꯡꯃꯩ ꯀꯩ ꯀꯠꯄꯗꯒꯤꯗꯤ ꯀꯩꯁꯨꯝꯇ ꯇꯧꯗ꯭ꯔꯦ ꯇꯝꯅꯕꯗꯣ ꯑꯗꯨ ꯅꯣꯡ ꯐꯥꯗꯣꯛꯀ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯍꯧꯗꯕ ꯅꯨꯃꯤꯠꯁꯤꯗꯤ ꯑꯗꯨꯝ ꯆꯞ ꯆꯥꯅ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯝꯅꯩꯌꯦꯕ ꯇꯝꯅꯕꯁꯦ ꯑꯗꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯀꯥꯗ ꯏꯃꯨꯡꯗ ꯇꯝꯅꯕꯗꯤ ꯇꯝꯅꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯒꯤ ꯇꯝꯅ ꯀꯥꯎꯊꯣꯔꯛꯑꯦ ꯃꯥ ꯂꯩꯌꯦ ꯍꯥꯏꯕꯗꯣ ꯇꯝꯅꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯗꯨꯛꯇꯤ ꯑꯗꯨꯝ ꯁꯣꯏꯗꯕꯤꯗ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯊꯥꯔꯒ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯊꯝꯈꯤꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯒ ꯀꯩꯁꯨꯝꯇ ꯀꯤꯕ ꯈꯪꯕ ꯇꯧꯗꯕꯤꯗ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯔꯦ ꯉꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯜꯂꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝꯗꯤ ꯋꯥꯔꯤꯁꯦ ꯇꯥꯕꯅꯤꯅ ꯀꯤꯕ ꯀꯤꯗꯕꯗꯤ ꯈꯪꯗꯦ ꯑꯩꯗꯤ ꯂꯤꯕꯅꯤꯅ ꯂꯤꯕꯗ ꯋꯥꯔꯤꯁꯦ ꯕꯨꯠꯀꯤ ꯉꯥꯛꯇ ꯂꯤꯔꯛꯄꯅꯤꯅ ꯂꯤꯕ ꯍꯦꯃꯟꯗꯅ ꯑꯩꯁꯦ ꯀꯤꯕ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯑꯩꯁꯦ ꯌꯥꯝꯅ ꯀꯤꯒꯟꯗꯕꯗꯨꯅꯕꯨ ꯑꯩ ꯕꯨꯠꯀꯤ ꯋꯥꯔꯤ ꯂꯤꯕ ꯉꯝꯅꯤꯅ ꯂꯤꯕꯅꯦ ꯑꯗꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯉꯥꯛꯇꯁꯨ ꯏꯔꯒ ꯄꯤꯕꯤꯔꯛꯄꯅꯤನ ꯃꯤꯡ ꯂꯩꯐꯝꯕꯨꯗꯤ ꯍꯥꯞꯄꯤꯔꯛꯀꯅꯣꯅ ꯍꯥꯞꯆꯗꯔꯦ ꯑꯗꯣ ꯑꯁꯦꯡꯕ ꯊꯣꯛꯄꯅꯤꯅ ꯑꯩꯁꯨ ꯄꯥꯕ ꯃꯇꯝꯗ ꯈꯔꯗꯤ ꯀꯤꯌꯦꯕꯀꯣ ꯅꯨꯃꯤꯗꯥꯡꯗꯒ ꯃꯄꯥꯟ ꯊꯣꯛꯄꯁꯦ ꯀꯣꯏꯔꯛ ꯌꯦꯡꯉꯒ ꯑꯗꯒꯤ ꯋꯥꯔꯤ ꯄꯥꯔꯤꯀꯥꯟ ꯃꯅꯨꯡꯗꯁꯨ ꯑꯩꯁꯦ ꯃꯅꯤꯡ ꯃꯃꯥꯡ ꯌꯦꯡꯕꯗꯒ ꯉꯛꯀꯁꯦ ꯂꯩꯊꯦꯛꯄ ꯌꯥꯎꯋꯦ ꯌꯥꯝꯅ ꯑꯁꯦꯡꯕꯅꯦ ꯍꯥꯏꯕꯗꯨꯒꯤ ꯀꯤꯖꯔꯤꯕ ꯑꯩꯁꯨ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯂꯦꯞꯇꯅ ꯇꯥꯕꯤꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝꯗ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯍꯥꯏꯖꯔꯤ